ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯁ꯭ꯄꯦꯁꯀꯤ ꯃꯔꯝꯗ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯨꯕꯗ ꯐꯪꯂꯛꯄ ꯔꯤꯄꯣꯔꯠ ꯈꯔ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯈꯨꯗꯣꯜ ꯇꯧꯖꯒꯦ꯫ ꯊꯥ ꯃꯤꯁꯟꯒꯤꯗꯃꯛ ꯆꯠꯈꯤꯕ ꯅꯥꯁꯥꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯣꯔꯕꯤꯠꯇ ꯌꯧꯕ ꯉꯝꯈ꯭ꯔꯦ꯫ ꯃꯤꯁꯟ ꯑꯁꯤ ꯑꯅꯧꯕ ꯄꯨꯋꯥꯔꯤ ꯑꯃ ꯁꯦꯝꯕꯁꯨ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯂꯩꯕꯥꯛꯇ ꯆꯠꯄꯒꯤ ꯃꯤꯁꯟ ꯑꯁꯤ ꯆꯍꯤ 64ꯒꯤ ꯃꯇꯨꯡꯗ ꯄꯥꯏꯈꯠꯂꯛꯈꯤꯕ ꯅꯥꯁꯥꯒꯤ ꯃꯤꯁꯟ ꯑꯃꯅꯤ꯫ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯊꯥ ꯂꯩꯕꯥꯛꯀꯤ ꯑꯣꯔꯕꯤꯠꯇ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯔꯤ ꯑꯃꯗꯤ ꯊꯥ ꯂꯩꯕꯥꯛꯇ ꯈꯣꯡꯗꯥꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯀꯔꯝꯕ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ꯫ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯃꯤ ꯌꯥꯎꯕ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯈꯣꯡꯗꯥꯔꯨꯅꯕꯒꯤ ꯈꯣꯡꯆꯠ ꯑꯃꯒꯤ ꯃꯤꯁꯟꯁꯨ ꯊꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕ ꯏꯂꯣꯟ ꯃꯥꯁꯛꯅꯁꯨ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯇ ꯃꯤ ꯊꯥꯅꯕꯒꯤ ꯄ꯭ꯂꯥꯅꯤꯡ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯂꯣꯟ ꯃꯥꯁꯛꯀꯤ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯕꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯅ ꯑꯃꯨꯛꯇ ꯇꯧꯕ ꯉꯝꯈꯤꯗꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯂꯣꯟ ꯃꯥꯁꯛꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯇ ꯈꯣꯡꯗꯥꯅꯕꯒꯤ ꯃꯤꯁꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯊꯕꯛ ꯆꯠꯊꯔꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤꯅ ꯅꯥꯁꯥꯅ ꯊꯥ ꯂꯩꯕꯥꯛꯇ ꯊꯤꯖꯤꯟꯕ ꯊꯥꯈꯤꯕ ꯅꯥꯁꯥꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯖꯔꯕ ꯐꯣꯇꯣ ꯀꯌꯥ ꯀꯥꯞꯇꯨꯅ ꯊꯥꯔꯛꯈ꯭ꯔꯦ꯫ ꯐꯣꯇꯣ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯂꯥꯛ ꯀꯌꯥ ꯂꯥꯞꯂꯕ ꯊꯥꯒꯤ ꯑꯣꯔꯕꯤꯠꯇ ꯀꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯀꯦꯃꯦꯔꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯀꯥꯞꯂꯛꯈꯤꯕꯅꯤ꯫ ꯅꯥꯁꯥꯒꯤ ꯊꯥꯒꯤ ꯂꯩꯕꯥꯛꯇ ꯊꯤꯖꯤꯜꯂꯨꯅꯕ ꯊꯥꯈꯤꯕ ꯑꯥꯔꯇꯦꯃꯤꯁ 2 ꯃꯤꯁꯟ ꯑꯁꯤ ꯀꯨꯝꯖꯥ 1992ꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯥ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯑꯈꯟꯅꯅ ꯄꯥꯏꯈꯠꯂꯛꯄ ꯃꯤꯁꯟ ꯑꯃꯅꯤ꯫ ꯃꯤꯁꯟ ꯑꯁꯤꯒꯤ ꯀꯃꯥꯟꯗꯔ ꯑꯣꯏꯅ ꯆꯠꯂꯤꯕ ꯔꯤꯗ ꯋꯥꯏꯖꯃꯦꯟꯅ ꯁ꯭ꯄꯦꯁꯇꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯖꯔꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯀꯥꯞꯇꯨꯅ ꯊꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯅ ꯊꯥꯒꯤ ꯑꯀꯣꯏꯕꯗ ꯄꯥꯏꯗꯨꯅ ꯊꯥ ꯂꯩꯕꯥꯛꯇ ꯀꯔꯤ ꯀꯔꯝꯕ ꯑꯍꯣꯡꯕ ꯂꯥꯛꯄꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯄꯨꯔꯛꯀꯗꯧꯔꯤꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯡꯗ ꯊꯥ ꯂꯩꯕꯥꯛꯇ ꯄꯥꯏꯈꯠꯂꯛꯀꯗꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯟꯗꯛ ꯊꯥꯈꯤꯕ ꯃꯤꯁꯟ ꯑꯁꯤ ꯊꯥ ꯂꯩꯕꯥꯛꯇ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯨꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ꯫ ꯃꯤꯁꯟ ꯑꯣꯇꯣꯃꯤ ꯑꯥꯔꯇꯦꯃꯤꯁ 2 ꯁꯤꯖꯤꯟꯅꯔꯤꯕ ꯔꯣꯀꯦꯠ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯣꯏꯔꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯔꯣꯀꯦꯠ ꯃꯈꯜ ꯑꯃꯅꯤ꯫ ꯔꯣꯀꯦꯠ ꯃꯈꯜ ꯑꯁꯤ ꯃꯤꯑꯣꯏꯕꯅ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯇ ꯆꯠꯅꯅꯕꯒꯤ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯃꯦꯔꯤꯀꯥ ꯂꯩꯕꯥꯛꯇ ꯈꯛꯇ ꯅꯠꯇꯅ ꯆꯥꯏꯅꯥ, ꯖꯄꯥꯟ, ꯔꯁꯤꯌꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯅꯁꯨ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2035 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯃꯤ ꯌꯥꯎꯕ ꯃꯤꯁꯟ ꯀꯌꯥ ꯑꯃꯁꯨ ꯊꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕ ꯏꯂꯣꯟ ꯃꯥꯁꯛꯅꯁꯨ ꯊꯥꯒꯤ ꯂꯩꯕꯥꯛꯇ ꯃꯤ ꯊꯥꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯄꯥꯏꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯀꯌꯥ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯊꯥ ꯂꯩꯕꯥꯛꯀꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯆꯠꯈꯤꯕ ꯑꯥꯔꯇꯦꯃꯤꯁ 2ꯅ ꯏꯁꯇꯔꯟ ꯗꯥꯏꯂꯥꯏꯠ ꯁꯦꯚꯤꯡ ꯇꯥꯏꯝ ꯍꯥꯏꯕꯗꯤ EDTꯗ ꯃꯤꯅꯠ 40ꯔꯣꯝ ꯃꯤꯁꯟ ꯀꯟꯇ꯭ꯔꯣꯜꯒ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯅꯔꯨꯗ꯭ꯔꯦ꯫ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯅ ꯊꯥꯒꯤ ꯃꯅꯤꯡ ꯊꯪꯕ ꯐꯥꯎꯔꯒ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯁ꯭ꯄꯦꯁꯀ꯭ꯔꯥꯐ ꯑꯗꯨꯒ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯁꯟ ꯀꯟꯇ꯭ꯔꯣꯜꯒ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯥꯔꯇꯦꯃꯤꯁ 2ꯒꯤ ꯄꯥꯏꯂꯣꯠ ꯚꯤꯛꯇꯔ ꯒ꯭ꯔꯣꯚꯔꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯂꯩꯕꯥꯛꯅ ꯈꯟꯖꯤꯟꯈꯤꯕ ꯃꯔꯝꯅ ꯃꯤꯁꯟ ꯀꯟꯇ꯭ꯔꯣꯜꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯆꯍꯤ 50ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯑꯦꯄꯣꯂꯣ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯁꯨ ꯊꯥ ꯂꯩꯕꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯃꯇꯧ ꯑꯁꯨꯝꯅ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯤꯁꯟ ꯀꯟꯇ꯭ꯔꯣꯜꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕꯒꯤ ꯊꯧꯗꯣꯛꯁꯨ ꯊꯣꯛꯈꯤ꯫ ꯀꯨꯝꯖꯥ 1970ꯗ ꯅꯤꯜ ꯑꯥꯔꯝꯁꯇ꯭ꯔꯣꯡ ꯑꯃꯗꯤ ꯕꯖ ꯜꯗ꯭ꯔꯤꯟꯅ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯈꯣꯡꯗꯥꯗꯨꯅ ꯑꯅꯧꯕ ꯄꯨꯋꯥꯔꯤ ꯑꯃ ꯁꯦꯝꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯂꯤꯟꯁꯅ ꯀꯃꯥꯟ ꯃꯣꯗ꯭ꯌꯨꯜ ꯊꯧꯔꯒ ꯊꯥꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯊꯥ ꯂꯩꯕꯥꯛꯀꯤ ꯐꯤꯌꯔ ꯁꯥꯏꯠ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯤꯅꯠ 94ꯔꯣꯝ ꯃꯤꯁꯟ ꯀꯟꯇ꯭ꯔꯣꯜ ꯑꯃꯗꯤ ꯊꯥ ꯂꯩꯕꯥꯛꯇ ꯂꯩꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯀꯨꯝꯖꯥ 1973ꯗ ꯐꯣꯡꯂꯛꯄ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯗ ꯃꯍꯥꯛꯅ ꯃꯤꯅꯠ 94ꯅꯤ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕꯒꯤ ꯇꯟꯐꯝ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯇꯟꯐꯝ ꯑꯣꯏꯈꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯣꯔꯟꯋꯥꯜꯗ ꯂꯩꯕ ꯒꯨꯟꯍꯤꯂꯤ ꯑꯥꯔꯊ ꯁ꯭ꯇꯦꯁꯟꯗ ꯑꯆꯧꯕ ꯑꯦꯟꯇꯤꯅꯥ ꯑꯃ ꯌꯨꯝꯈꯠꯂꯕ ꯃꯇꯨꯡꯗ ꯑꯣꯔꯤꯌꯟ ꯄꯦꯅꯤꯟꯁꯨꯂꯥꯗꯒꯤ ꯁꯤꯒꯅꯦꯜ ꯐꯪꯅꯅꯕ ꯊꯧꯔꯥꯡ ꯊꯥ ꯂꯩꯕꯥꯛꯀꯤ ꯑꯀꯣꯏꯕꯗ ꯆꯠꯂꯤꯕ ꯑꯣꯔꯤꯌꯟꯁꯤꯡꯒꯤ ꯆꯞ ꯆꯥꯕ ꯃꯐꯝ ꯈꯪꯗꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯧꯔꯥꯡ ꯑꯗꯨ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯑꯥꯔꯊ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯐꯪꯂꯛꯄ ꯏꯟꯐꯣꯔꯃꯦꯁꯟ ꯄꯨꯝꯅꯃꯛ
नेशनल एरोनॉटिक्स एंड स्पेस एडमिनिस्ट्रेशन की हेडक्वार्टर अमुक यौहनखी गुनहिली आर्ट स्टेशन की चीफ टेक्नोलॉजी होइबा मेट कौशबीना BBC दा फोंदोरपगी मतुंग इना मी तोंगबा स्पेस क्राफ्ट अमगी खोंगु लीननबु होटनबा हंतकना अहानबनी था लेबाकि मरमदा मपुंग फाना थिजिननबगी पंदमदा तंगाई फदना अखन्नबा थौरांगसी लोकलकपनी नासागी मकीदगिदी था लेबाकि मरमदा थिजिलिबा खोंचत असी खुमांग चौसिनबा ngambagi matangda atinba matamda फोंदोरखी स्पेस क्राफ्ट अदुदा तोंगिबा एस्ट्रोनॉट्सना मरुओइबा डेटा अमदी फोटोग्राफना चिंबा थरकपसु लेखरबसु ओरियन कैप्सूल की मतंगदा खुदोंचादब कयाम मायोक्नखी नासागी ओरियन प्रोग्राम दा डिप्यूटी मैनेजर ओइना लेरिबा देवी गोटना BBC दा हाइकिबगी मतुंग इनदि स्पेस क्राफ्ट तोंगदुना चलिबा एस्ट्रोनॉट्सना खुदोंचादब कयाम मायोक्नरबसु मरुओइबा डेटा अमदी इन्फॉर्मेशन कयामदी पिरक्तुना मतुंग तरकपदा चटकदब खोंचतसिंगदा चाउना मतेंग ओइरगनी हाइनसु रिपोर्ट असिनि मखा तारे नकल मरमदा नासा की लुनार प्रोग्राम ओइबा आर्टेमिस प्रोग्राम की सरकम ओइना थागी अकोइबदा अपिक स्पेस स्टेशन पायहंदुना थमननबा थौरांग तौरंबा लुनार गेटवे की प्लान अदु स्पेस एजेंसी असिना तोखिबग लोइनना था लेबाकता परमानेंट ओइबा बेज अमा $1 बिलियन कुल्लोम चंगना साननबा इग्निशन हाइना मिथोनबा थौरांग अमा नौना पुथोरखरे नासा की एटोमिस प्रोग्राम की सरकम ओइगेदोरिबा इग्निशन असी माइ पाखिबा ताराबदी था लेबाकता अयाम्बा मतमदा मियोइबसिंग लेदुना थबक तौननबा मरी लेनबा थबक थौरमसिंगसु पाइखलकदौरि हाइरि अनौबा प्लान असि नासागी एडमिनिस्ट्रेटर ओइबा जेरेड इसाकमेनना US की कोनु वाशिंगटन DC दा आर्टेमिस प्रोग्राम की पार्टनर अमदी कॉन्ट्रैक्टर सिंगी ममांगदा पुथोरखिबने परमानेंट बेस असिदा नतना नासाना मार्स यौबा ngamba अनौबा स्पेस क्राफ्ट अमा डेवलप तौरगनी हाइबु वफमसु महांगना फोंदोखि प्रोजेक्ट अनिमक असि ममांग चाही की दिसंबर US प्रेसिडेंट डोनाल्ड ट्रम्पना कुमजा 2028 फाउबगी मनुंगदा अमुकन एस्ट्रोनॉट्सना था लेबाकता थाननबा अमदी कुमजा 2030 फाउबगी मनुंगदा था लेबाकता परमानेंट लुनार आउटपोस्ट अमा सेमगतपा हौननबा खुरियक पीखिबा एजुकेटिव ऑर्डर अमगी मतुंगिना थबक असि पाइखतकदबनि हाइरि पनबा याबदी सही यांखैरोंगी मतुंगदा नासाना एटोमिस 2 मिशन सरकम ओइना थागी अकोइबदा मियोइबसिंग थाननबा थौरांग तौरिबनि हाइरबा मिशन असिदा चटकदौरिबा मियोइ मरीना साबा टीम असी था लेबाकतदि कुमथ्रोइ तौरि हाइना पावोसिन मखा तारि अतोप ताबदा यामना अंगप पावमना सिरबा मी अमा अमुकन हिंगत हलकप याइ हाइबगी थाजब थमदुना असी भक्चांगसिंग अदु खमथेंगना इंगलब दीप फ्रिजदा थमनरकरे हाइरे रिपोर्ट असिगी मतुंग इना मियोइ यमा सिबा हाइबसि मी अदुगी पुंछि मतम पुंबगी ओइना लोइरे हाइना ngasi phabo miyamna lawna dun lakhibani adubu miyoi kharadi miyoibagi punchida siba haibasi ayit apan tholakpa thodok amagumna lawnari chakholakpagi matungina siraba miyoising adu sahi kharagi matungda amukan hingat halakpa yai haibagi wakhalonda asiba hakchangsing adu -degree chamaga mawdra yawna ingba dip frida thamnakibani asigumba thawong asi cryonics technique haina kawe cryonics haiba thawong asigi matung inadi miyamana siba haibasi मियो यदुगी अरोइब नत्ते असीब हक्चांग दीप फ्रीदा थमनरिबसी लाइफ इंश्योरेंस अमनि हाइन लौनरी अदुमकु थौंग असि कदाइ फावबा लाकदोरिब सैसिंग द माइ पाकपा ngमदोरिबनो हाइबदुदि चपचाना खंगबा ngमद्रि MIT टेक्नोलॉजी रिव्यू की रिपोर्ट की मतुंग इनदि लाकदोरिब सैसिंग सिरबा मियोइ अमा अमुकन हिंगत हलकनबगी टेक्निक सोइदना पुथोरकनि हाइबगी थाजब चाउना थमलि हाइरि असीब मी अमुकन हिंगत हन्नबगी थबक अमेरिका की एरोजिना दलेबा अलेकोर लाइफ एक्सटेंशन फाउंडेशन अमदी लेबाक असिमकी मिशिगन दलेबा क्रायोनिक्स इंस्टीट्यूट ना यामना कन्ना थिजिन हुजिनबगी थबक चतरी थाजब असिन मरम ओइरगा हौजि फावबगी मनुंगदा मलेमगी तोंगान तोंगान लेबाक सिंगदगी असिबा हक्चांग चंगा हेना दीप फ्रीदा थमनरखरे हाइना पावोसिन मखा तारे सही चामगा मौद्रा मरी सुरब मलेमगी ख्वाइदगी सही यामलबा जोनाथन कौब थेंगु वम लेखिद्रे ताबदगी माइकई कयादगी नुंगाइतब फोंदोकनरखरे जोनाथन हाइरिब थेंगु मखलसी मलेमगी ओइना ख्वाइदगी सही यामबा अहल लोइरब थेंगुनि महांगनि हिंगलिङै मतमदा मलेमगी लेबाक कयादगी जोनाथन बु येंगबा लाक्नखि महाकी पुंसिदा मलेमदा थोकिबा थौदोक वाथोक कया मायोक्नख्रबा अदुगुम्बा थेंगु मखल अमनि थेंगु वसिन लेखिद्रे ताबदा महाकी फोटो सोशल मीडिया दा वायरल ओइरक्किबगा लोइनना
ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯋꯥꯕ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯦ꯫ ꯗꯤ ꯒꯥꯔꯖꯤꯌꯥꯟꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 134 ꯁꯨꯔꯕ ꯖꯣꯅꯥꯊꯟ ꯊꯦꯡꯒꯨ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯅꯥꯃꯠꯇꯅ ꯍꯧꯖꯤꯛꯁꯨ ꯊꯥꯖꯕ ꯂꯩꯅꯗ꯭ꯔꯤ꯫ ꯂꯣꯏꯅꯅ ꯑꯔꯥꯟꯕ ꯄꯥꯎ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯖꯣꯅꯥꯊꯟ ꯍꯥꯏꯔꯤꯕ ꯊꯦꯡꯒꯨ ꯃꯈꯜ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕ ꯖꯣ ꯍꯣꯂꯤꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯖꯣꯅꯥꯊꯟ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯖꯣꯅꯥꯊꯟꯕꯨ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯍꯤ ꯌꯥꯝꯅ ꯍꯤꯡꯕ ꯉꯝꯅꯅꯕ ꯑꯈꯟꯅꯅ ꯌꯦꯡꯁꯤꯟꯗꯨꯅ ꯑꯃꯗꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯁꯤꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯌꯣꯛꯄꯒꯨꯝꯅ ꯈꯨꯠꯅ ꯆꯥꯅ ꯊꯛꯅꯕ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯏꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯖꯣꯅꯥꯊꯟꯒ ꯂꯣꯏꯅꯔꯝꯕ ꯖꯣ ꯍꯣꯂꯤꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯖꯣꯅꯥꯊꯟ ꯍꯥꯏꯔꯤꯕ ꯊꯦꯡꯒꯨ ꯃꯈꯜ ꯑꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯁꯣꯛ 1932ꯗ ꯁꯥꯎꯠ ꯑꯦꯠꯂꯥꯟꯇꯤꯛꯀꯤ ꯑꯥꯏꯂꯦꯟ ꯑꯃꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯒꯚꯔꯅꯔꯁ ꯔꯦꯁꯤꯗꯦꯟꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯌꯣꯛꯇꯨꯅ ꯊꯝꯂꯛꯈꯤ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯖꯣꯅꯥꯊꯟ ꯊꯦꯡꯒꯨ ꯑꯁꯤ ꯁꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯅ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯕ꯭ꯔꯥꯖꯤꯜꯗꯒꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯁꯟꯗꯣꯔꯛꯄꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯇꯔꯀꯤꯕꯨ ꯃꯥꯂꯦꯝꯒꯤ ꯐꯥꯎꯅꯐꯝ ꯂꯝꯕꯦꯜ ꯍꯥꯏꯕꯗꯤ ꯀ꯭ꯔꯣꯁꯔꯣꯗ ꯑꯣꯐ ꯗꯤ ꯋꯥꯔꯜ ꯍꯥꯏꯅ ꯈꯪꯅꯩ꯫ ꯂꯩꯕꯥꯛ ꯑꯁꯤ ꯌꯨꯔꯣꯞ ꯑꯃꯗꯤ ꯑꯦꯁꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯃꯔꯝꯅ ꯃꯥꯂꯦꯝꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯅꯥꯏꯕ ꯂꯝꯗꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤ꯫ ꯇꯔꯀꯤꯒꯤ ꯁꯔꯨꯛ ꯑꯃꯅ ꯌꯨꯔꯣꯞꯇ ꯑꯗꯨꯒ ꯁꯔꯨꯛ ꯑꯃꯅ ꯕꯣꯁꯄꯣꯔꯁ ꯁ꯭ꯇ꯭ꯔꯤꯠ ꯍꯥꯏꯅ ꯈꯪꯅꯕ ꯁꯃꯨꯗ꯭ꯔꯒꯤ ꯑꯄꯤꯛꯄ ꯏꯔꯝ ꯑꯁꯤꯅ ꯃꯌꯥꯏ ꯈꯥꯏꯅ ꯆꯦꯟꯗꯨꯅ ꯑꯦꯁꯤꯌꯥꯒꯤ ꯃꯅꯨꯡꯗ ꯆꯟꯅ ꯂꯩ꯫ ꯂꯩꯕꯥꯛ ꯑꯁꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯍꯧꯅ ꯀꯟꯇꯤꯅꯦꯟꯠꯁꯤꯡ, ꯂꯂꯣꯟ-ꯏꯇꯤꯛ ꯑꯃꯗꯤ ꯅꯥꯠ ꯀꯌꯥ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯈꯨꯟꯗꯤꯟꯅꯐꯝ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯂꯂꯣꯟ-ꯏꯇꯤꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯜꯛ ꯔꯨꯠ ꯍꯥꯏꯅ ꯈꯪꯅꯕ ꯂꯝꯕꯦꯜ ꯑꯁꯤꯒꯤ ꯄꯔꯤꯡꯗ ꯇꯔꯀꯤ ꯐꯥꯎꯗꯨꯅ ꯆꯠꯅꯔꯝꯃꯤ꯫ ꯉꯁꯤꯃꯛꯁꯨ ꯑꯅꯧꯕ ꯃꯇꯝꯒꯤ ꯖꯍꯥꯖ, ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯗꯤ ꯍꯥꯏꯋꯦꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒ ꯌꯨꯔꯣꯞ, ꯑꯦꯁꯤꯌꯥ ꯑꯃꯗꯤ ꯃꯤꯗꯜ ꯏꯁꯠꯀ ꯁꯝꯅꯍꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯄꯣꯠꯆꯩꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯑꯃꯗꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯔꯀꯤꯅ ꯃꯥꯂꯦꯝꯗ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯐꯥꯎꯅꯐꯝ ꯊꯣꯡꯒꯥꯜ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯑꯟꯀꯥꯔꯥ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯅ ꯇꯔꯀꯤꯒꯤ ꯀꯣꯅꯨꯡꯅꯤ ꯑꯗꯨꯒ ꯏꯁꯇꯥꯟꯕꯨꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯗꯤ ꯃꯃꯤꯡ ꯆꯠꯄ ꯁꯤꯇꯤ ꯑꯃꯅꯤ꯫ ꯁꯤꯇꯤ ꯑꯁꯤ ꯌꯨꯔꯣꯞ ꯑꯃꯗꯤ ꯑꯦꯁꯤꯌꯥ ꯑꯅꯤꯃꯛꯇ ꯁꯟꯗꯣꯛꯇꯨꯅ ꯂꯩꯕ ꯃꯔꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯆꯦꯜꯂꯤ꯫ ꯇꯨꯔꯤꯖꯝ, ꯕꯦꯡꯀꯤꯡ, ꯂꯂꯣꯟ-ꯏꯇꯤꯛ ꯑꯃꯗꯤ ꯅꯣꯡꯊꯛꯀꯤ ꯂꯝꯕꯦꯜ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯚꯤꯖꯤꯇꯔ ꯃꯤꯂꯤꯌꯟ ꯀꯌꯥꯃꯔꯨꯝ ꯇꯔꯥꯝꯅ ꯀꯧꯁꯤꯟꯕ ꯑꯆꯧꯕ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯃꯐꯝ ꯑꯃꯁꯨ ꯏꯁꯇꯥꯟꯕꯨꯜꯅ ꯑꯣꯏꯔꯤ꯫ ꯇꯔꯀꯤ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯆꯧꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯤꯡ ꯔꯣꯃꯥꯟ, ꯕꯥꯏꯖꯦꯟꯇꯥꯏꯟ ꯑꯃꯗꯤ ꯑꯣꯇꯣꯃꯥꯟꯒꯤ ꯇꯨꯡꯏꯟꯐꯝꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯔꯤꯕ ꯃꯇꯝꯒꯤ ꯇꯦꯛꯇ ꯀꯥꯏꯗꯕ ꯐꯨꯔꯥ ꯗꯂꯥꯜ ꯀꯣꯅꯨꯡ, ꯏꯁꯂꯥꯝꯒꯤ ꯑꯣꯏꯕ ꯅꯤꯡꯅꯐꯝ, ꯆꯔꯆ ꯑꯃꯗꯤ ꯌꯨꯅꯦꯁꯀꯣꯒꯤ ꯑꯣꯏꯕ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠ ꯑꯁꯤꯅꯆꯤꯡꯕ ꯄꯨꯋꯥꯔꯤꯒꯤ ꯂꯟꯒꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯆꯨꯞꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯠ ꯃꯈꯜ ꯀꯌꯥ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯅꯕ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯥꯛꯄꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯔꯤ꯫ ꯇꯔꯀꯤꯕꯨ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯇꯔꯀꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯈꯪꯅꯩ꯫ ꯂꯩꯕꯥꯛ ꯑꯁꯤ ꯕ꯭ꯂꯦꯛ ꯁꯤ, ꯃꯦꯗꯤꯇꯔꯦꯅꯤꯌꯟ ꯁꯤ ꯑꯃꯗꯤ ꯑꯦꯁꯤꯌꯟ ꯁꯤ ꯍꯥꯏꯔꯤꯕ ꯏꯄꯥꯛꯁꯤꯡ ꯑꯁꯤꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯤ ꯑꯃꯗꯤ ꯒ꯭ꯔꯤꯁ, ꯁꯥꯏꯔꯤꯌꯥ, ꯏꯔꯥꯛ ꯑꯃꯗꯤ ꯏꯔꯥꯟ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯒ ꯌꯨꯝꯂꯣꯟꯅꯗꯨꯅ ꯂꯩ꯫ ꯃꯤꯑꯣꯏ ꯕꯤꯂꯤꯌꯟ 45 ꯍꯦꯟꯅ ꯈꯨꯟꯗꯥꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯦꯜꯍꯧꯃꯤ ꯇꯔꯀꯤ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯀꯥꯔꯗꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯗꯕ ꯃꯥꯏꯅꯣꯔꯤꯇꯤ ꯀꯥꯡꯕꯨꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕ ꯑꯃ, ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯦꯗꯚꯔꯇꯤꯖ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯣꯐꯔ ꯄꯤꯖꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯗꯚꯔꯇꯤꯖ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯐꯔ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9366127201ꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯖꯔꯤ꯫